아가논 hꯧꯖꯤꯛꯀꯥꯟꯒꯤ ꯅꯍꯥꯁꯤꯡꯁꯤꯅ ꯒꯥꯔꯤ ꯀꯟ ꯊꯧꯕꯒꯤ ꯃꯔꯝꯗ ꯋꯥꯐꯝ ꯈꯔ ꯊꯝꯕꯤꯌꯨ. ꯌꯥꯝ ꯁꯦꯡ ꯍꯥꯏꯖꯔꯀꯥꯟꯗꯀꯣ, ꯅꯪꯁꯨ ꯊꯧꯔꯤꯕꯅꯤꯅꯦ. ꯒꯥꯔꯤꯁꯤꯗꯤ ꯊꯧꯒꯗꯧꯅꯤ ꯈꯣꯠꯀꯗꯧꯅꯤ, ꯑꯗꯨꯕꯨ ꯀꯟꯅ ꯊꯧꯕꯁꯤꯗꯤ ꯐꯕ ꯅꯠꯇꯦꯗꯅ. ꯅꯪ ꯑꯩ ꯍꯥꯏ ꯌꯥꯅꯤꯡꯗ꯭ꯔꯣ? ꯑꯗꯨꯅ ꯒꯥꯔꯤꯁꯤ ꯒ꯭ꯌꯥꯟ ꯇꯥꯅ ꯊꯧ. ꯑꯗꯨꯗ ꯀꯩꯗꯧꯅꯨꯡꯗꯁꯨ ꯈꯨꯗꯣꯡ ꯊꯤꯔꯣꯏ, ꯑꯦꯛꯁꯤꯗꯦꯟ ꯇꯧꯔꯣꯏꯀꯣ. ꯑꯗꯨꯅ ꯐꯖꯅ ꯊꯧꯒꯗꯕꯅꯤ. ꯍꯧꯖꯤꯛꯀꯥꯟ ꯅꯍꯥꯔꯣꯟꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀꯅꯥꯒꯤ ꯕꯨꯂꯦꯠ ꯌꯣ, ꯀꯅꯥꯒꯤ ꯑꯦꯗꯚꯦꯟꯆꯔ ꯌꯣ, ꯑꯩꯈꯣꯏꯒꯤ ꯑꯅꯧꯕꯁꯤꯅ ꯄꯥꯝꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯄꯤꯠꯁꯤꯅ ꯑꯩꯈꯣꯏꯒꯤ 80 to 60 ꯁꯤꯗꯩ ꯇꯥꯗ꯭ꯔꯗꯤ ꯊꯧꯗ꯭ꯔꯦ. ꯁꯤꯗꯕꯨ ꯁꯤꯗ꯭ꯔꯤꯕꯗꯨꯕꯨ ꯌꯦꯡꯉꯨꯅꯦ. ꯃꯣꯏ ꯁꯤꯗ꯭ꯔꯕ ꯅꯠꯇ꯭ꯔꯣꯁꯦ? ꯀꯅꯥꯒꯤ ꯍꯩ ꯁꯥꯔꯤꯅꯦꯅ ꯃꯃꯥ ꯃꯄꯥ ꯇꯧꯗꯨꯅ ꯍꯦꯛꯇ ꯕꯨꯂꯦꯠ ꯑꯃꯃꯝꯒ ꯁꯤꯟꯅꯔꯛꯇꯅ ꯃꯔꯨ ꯃꯃꯥ ꯃꯄꯥꯗꯣ ꯍꯥꯠꯀꯗꯕꯅꯤ ꯃꯗꯣ. ꯑꯩꯅ ꯍꯥꯏꯁꯤ ꯆꯨꯝꯗ꯭ꯔꯅꯦ? ꯆꯨꯝꯗ꯭ꯔꯣ? ꯃꯃꯥ ꯃꯄꯥꯁꯤꯡꯗꯣ ꯌꯥꯅꯔꯦꯀꯣ.